Online class ki namada haurakliba angangsingna mobile phone maning tamna sijenarakpada thokhaningdaba thodok kaya thoklaknabagi maru hunba oina thokani. Mama mapa oiba singna angangsingna mobile paibada checkshinna senabiba tangai fade haina Manipur State Social Welfare Board ki hanagi chairperson RK Nayan Chanana phongdorakli. Wafam asingasi Women Against Crime na tha khudingi leptana puthokpa web series Chaithengi manga suba episode Oihanbire Eikhoibu Mapa Leitaba Macha part 1 release tawbagi thoramda phongdokhibani. RK Nayan Chanana ngaklo piduna puthokliba web series asi phongbaga mari leinana palace compound da leiba mahaki mayumda pangthokpa achamba thoram amada wanganglatuna RK Nayan Chanana puthokliba web series asigi khunai asida ahongba kaya purakpa ngamlagani. Crime ama thokan mamatamda crime adu puthokaliba miyoi adu khakta awafamda taba natana mahaki mara leizatraba imung manunggi miyoi kya awafamda tahale nupi angangda chathaba thodok wathok kaya hengalakliba asi muthatnanaba aikhoi punna amata oibagi khongthang thangjinba tangai fade pamdaba thodok sing thoktanaba matam pumbada chekshina leigadabani haikhibaga loinana COVID-19 maram oiraga lamdam asidasu online class torokpa asina pikliba amadi haurakliba mahairoi sing mobile phone maning tamna painare mobile phone maning tamna painarakpa asina pamdaba thodok thoklaknaba achoba maram ama oirakpa yai mama mapa oiba singnasu macha singna mobile phone paibada kupna senaba mathau tai haiki awareness pining ba khoi thodo si warning da ba sumbo crime si thok naga thoi ba victim singu da kaya wa ba victim gi imung na kaya wa ja ba adu da na crime dugi sethen adu hanghori ba kaya puna mak imung manung yauna wamina ba loina na khoi gi criminal oiri ba missing adu su adu da na criminal singu gi family sing su loina wahan ba adu gumba yamna noi ta ba asumba dumpi singda thokpa anang singda thokpa thobo si amona thokna ba sai sana bhapta na ba sai sana khangna samaj da phatta ba ni sing thaba si amona tawsi online class ki namada haurakliba angang singna mobile phone maning tamna sijinarakpada thokaningdaba thodok kaya thoklaknabagi machak ama oibana mama mapa singna angang singna mobile paibada cheksinna senabiba ama tangai fade haina Manipur State Social Welfare Board ke hanagi chairperson oiramba RK Nayan Chanana phongdorakli. Wafam ase ngasi Women Against Crime na puthokpa film Oihanbire Eikhoibu Mapa Leitaba Macha part 1 release tawbagi thoram amada haikhibani. Palace compound leiba RK Nayan Chanagi mayumda pangthokpa thoram aduda mahangna makha taraduna film asana khunai asida ahongba kaya purakpa ngamlagani. Crime ama thokpa matamda crime adubu thokhaliba miyoi adu khakta awafamda taba natana mahaki mara leizatraba imung manunggi miyoi kaya su awafamda tahale nupi angangda chathaba thodok wathok kaya henkalakliba asi muthatnaba ekhoi punna amata oibagi khongthang thangjinba tangai fade haiki